ꯐꯖꯅꯗꯣ ꯌꯥꯔꯦ ꯐꯖꯩ ꯃꯥꯏ ꯍꯪꯒꯠꯂꯤ ꯀꯩꯅꯣ ꯐꯖꯅ ꯂꯩꯌꯨ ꯐꯖꯕꯅ ꯂꯣꯏꯔꯦ ꯃꯥꯅ ꯌꯥꯔꯦ ꯍꯣꯔꯦꯟ ꯐꯤ ꯏꯜꯂꯒꯁꯨ ꯌꯦꯡꯅꯕ everyone ꯉꯁꯤꯗꯤ ꯁꯤꯗꯩ ꯁꯨꯝ ꯍꯧꯔꯁꯤ ꯑꯌꯨꯛꯇꯒꯤ ꯑꯗꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯉꯁꯤꯁꯦ ꯑꯩ ꯍꯥꯏꯗꯤ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯇꯧꯔꯅꯦꯕ ꯉꯁꯤꯒꯤꯁꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯏꯊꯣꯛꯄ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯑꯌꯨꯛꯀꯤ ꯄꯨꯡ 6 ꯇꯥꯔꯦꯕꯀꯣ ꯏꯊꯣꯛ ꯂꯣꯏꯔꯛꯄꯗꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯌꯨꯛꯀꯤ ꯕ꯭ꯔꯦꯛꯐꯥꯁ ꯑꯗꯨꯝ ꯆꯥꯅꯕ ꯇꯧꯗꯣꯏꯅꯦꯕꯀꯣ ꯆꯥꯅꯕꯗꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯖꯥꯝ ꯃꯊꯦꯜꯕꯨꯗꯤ ꯌꯥꯝꯗꯦ ꯁꯨꯝ ꯏꯔꯣꯜꯂꯒ ꯑꯃ ꯀꯥꯡꯍꯧ ꯇꯧꯔꯅꯦꯕ ꯑꯗꯨꯗꯨꯅꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯁꯤꯒ ꯂꯩꯔꯦ ꯁꯤ ꯆꯅꯥ ꯉꯔꯥꯡ ꯇꯤꯡꯉꯝꯕꯅꯦꯕꯀꯣ ꯉꯔꯥꯡ ꯇꯤꯡꯉꯝꯕ ꯅꯠꯇꯦ ꯁꯣꯔꯤ ꯍꯥꯏꯗꯤ ꯑꯌꯨꯛꯇ ꯇꯤꯡꯕꯅꯦꯕ ꯑꯩ ꯉꯔꯥꯡ ꯀꯥꯎꯅ ꯇꯤꯡꯍꯧꯗꯕ ꯑꯗꯨꯗꯣ ꯍꯧꯖꯤꯛꯁꯦ ꯐꯨꯠꯇꯣꯏꯅꯦꯕ ꯉꯥꯏꯍꯥꯛ ꯐꯨꯠꯇꯣꯛꯑꯒꯅꯦ ꯑꯗꯩ ꯍꯧꯖꯤꯛ ꯃꯣꯁꯣꯔꯤꯁꯦ ꯏꯔꯣꯟꯕꯒꯤ ꯃꯣꯁꯣꯔꯤꯁꯦ ꯆꯥꯝ ꯈꯣꯠꯅ ꯔꯦꯗꯤ ꯍꯧꯖꯤꯛ ꯉꯥꯛꯇꯪ ꯇꯤꯡꯁꯟ ꯊꯝꯒꯗꯧꯔꯤꯅꯦꯕ ꯑꯩꯅꯅꯦꯀꯣ ꯆꯥꯝ ꯈꯣꯠꯅ ꯔꯦꯗꯤ ꯇꯧꯒꯗꯕꯗꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯣ ꯑꯩꯁꯦ ꯉꯁꯤ ꯃꯣꯁꯣꯔꯤ ꯑꯣꯏꯅ ꯏꯔꯣꯜꯂꯅꯤ ꯑꯗꯨꯒꯤ ꯑꯃ ꯀꯥꯡꯍꯧ ꯇꯧꯗꯣꯏꯅꯦꯕ ꯍꯧꯖꯤꯛ ꯆꯥꯝꯃꯤꯅꯦ ꯇꯤꯡꯁꯤꯟꯗ꯭ꯔꯦ ꯁꯨꯝ ꯉꯥꯏꯍꯥꯛꯇꯪ ꯇꯤꯡꯉ ꯊꯝꯒꯦ ꯇꯧꯕꯗꯣ ꯑꯗꯨꯝ ꯆꯥꯝꯊꯣꯛꯑꯦ ꯑꯁꯣꯝ ꯅꯥꯀꯟꯗ ꯉꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯊꯦꯡꯗꯣꯏꯕ ꯑꯗꯨꯗꯨꯒꯤ ꯑꯗꯣ ꯏꯁꯀ꯭ꯋꯥꯁꯁꯦ ꯁꯤ ꯀꯩꯅꯣꯒ ꯉꯧꯗꯣꯏꯅꯦꯕ ꯆꯅꯥꯒ ꯉꯧꯗꯣꯏꯅꯤ ꯏꯁꯀ꯭ꯋꯥꯁꯁꯦ ꯃꯌꯥꯝ ꯌꯦꯡꯉꯨꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯏꯁꯀ꯭ꯋꯥꯁ ꯑꯃꯇꯪ ꯑꯩꯈꯣꯏ ꯃꯃꯥꯗꯤ ꯑꯥꯂꯨ ꯆꯥ ꯌꯥꯗꯕꯅꯤꯅꯅꯦ ꯏꯁꯀ꯭ꯋꯥꯁꯁꯦ ꯑꯣꯏꯅ ꯑꯥꯂꯨꯒ ꯆꯅꯥ ꯉꯧꯗꯣꯏꯅꯤ ꯃꯌꯥꯝꯁꯤꯒ ꯂꯩꯔꯦ ꯐꯥꯏꯅꯦꯜ ꯂꯨꯛꯇꯣ ꯂꯥꯁꯀꯤ ꯏꯁꯀ꯭ꯋꯥꯁ ꯆꯅꯥ ꯉꯧꯕ ꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯕ꯭ꯂꯣꯒꯁꯦ ꯑꯗꯨꯗꯒꯤ ꯃꯈꯥ ꯇꯥꯕꯁꯨ ꯁꯨꯝ ꯌꯦꯡꯃꯤꯟꯅꯁꯦ ꯉꯁꯤ ꯁꯤ ꯑꯩꯈꯣꯏ ꯋꯦꯇꯤꯡ ꯁꯤꯠꯅꯤ ꯑꯣꯂꯥꯡꯉꯒ ꯋꯦꯇꯤꯡ ꯁꯤꯠ ꯐꯝꯅꯕ ꯑꯩꯈꯣꯏ ꯄꯥꯅ ꯁꯦꯝꯃꯤꯅꯤ ꯑꯩꯈꯣꯏ ꯃꯃꯥꯗ ꯁꯟ ꯆꯦꯜꯂꯤ ꯑꯉꯥꯡ ꯑꯍꯨꯝꯒ ꯍꯧꯖꯤꯛꯇꯤ ꯂꯧꯕꯨꯛꯀꯤ ꯚ꯭ꯌꯨꯁꯦ ꯌꯥꯝ ꯐꯖꯕꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯇꯋꯥꯔ ꯑꯃ ꯂꯩꯔꯦ ꯇꯋꯥꯔꯁꯦ ꯍꯩꯅꯧ ꯄꯥꯝꯕꯤꯁꯤꯅ ꯎ ꯐꯪꯗ꯭ꯔꯦ ꯁꯦ ꯐꯖꯗ꯭ꯔꯥ ꯁꯤꯒ ꯑꯩꯈꯣꯏ ꯁꯤꯒꯤ ꯚ꯭ꯌꯨꯁꯦ ꯐꯖꯗꯣ ꯑꯗ ꯑꯩꯈꯣꯏ ꯃꯃꯥ ꯂꯩ ꯑꯩꯈꯣꯏ ꯁꯤꯒ ꯕꯨꯕꯣꯟ ꯎꯏꯗꯣ ꯏꯂꯥꯏ ꯂꯥꯏꯅ ꯑꯗꯨ ꯕꯨꯕꯣꯟꯂ ꯀꯩꯅꯣꯗꯤ ꯈꯪꯗꯦ ꯑꯩ ꯑꯗꯨꯝ ꯍꯥꯏꯔꯤꯅꯤꯀꯣ ꯕꯨꯕꯣꯟ ꯎꯏ ꯁꯤꯎꯔꯕ ꯁꯤꯒꯒꯤ ꯐꯖꯗ꯭ꯔꯥ ꯚ꯭ꯌꯨꯁꯦ ꯁꯟꯗꯥꯋꯥꯏꯔꯝꯒꯤ ꯚ꯭ꯌꯨ ꯋꯥꯎ ꯋꯦꯇꯤꯡ ꯁꯤꯠꯇ ꯐꯝꯈꯤꯒꯦ ꯋꯦꯇꯤꯡ ꯁꯤꯠꯇ ꯍꯥꯏ ꯇꯧꯔꯣꯅꯦ ꯃꯕꯣꯛꯀ ꯁꯟ ꯆꯦꯟꯕ ꯆꯠꯂꯤꯅꯤꯁꯦ ꯍꯥꯏ ꯃꯌꯥꯝ ꯍꯥꯏꯔꯎꯅꯦ Hi ma'am. ꯍꯜꯂꯣ ꯑꯦꯕ꯭ꯔꯤꯋꯥꯟ ꯍꯥꯏꯌꯨꯅꯦ Hello everyone. ꯐꯖꯅ ꯍꯥꯏꯔꯣ Hello everyone. ꯅꯠꯇꯦ ꯍꯦꯜꯂꯣ Hello everyone everyone. ꯇꯠ Tất ꯆꯍꯣ ꯑꯅꯤ ꯄꯥꯏ ꯄ꯭ꯔꯣꯕ꯭ꯂꯦꯝꯒꯅꯤ Ilum ꯀꯣꯃꯥ ꯈꯨꯖꯤꯟꯇꯦ khulte tebo. ꯆꯣ ꯆꯠꯁꯤꯕ ꯃꯥ ꯆꯠꯂꯣ ꯃꯁꯝꯒ ꯂꯣꯏ ꯅꯥꯟꯊꯣꯛꯑꯦ ꯃꯁꯝꯒ ꯂꯣꯏ ꯅꯥꯟꯊꯣꯛꯇꯣꯔꯦ ꯈꯨꯐꯖꯁꯤꯗꯤ ꯂꯩꯇ꯭ꯔꯦ ꯚ꯭ꯌꯨꯁꯦ ꯈꯨꯐꯖ ꯑꯃ ꯋꯥꯎ ꯁꯟꯗꯥꯋꯥꯏꯔꯝꯒꯤ ꯚ꯭ꯌꯨꯁꯤꯗꯤ ꯅꯩꯌꯦ ꯀꯩꯅꯣ ꯇꯧ ꯑꯃ ꯅꯨꯡꯗꯥꯡ ꯀꯨꯞꯄꯤꯅꯤ ꯄꯥꯏꯅꯨꯗꯣ ꯀꯩꯝ ꯇꯧꯔꯣꯏ ꯑꯗꯨꯝ ꯆꯠꯂꯨ ꯂꯩ ꯁꯥꯠꯂꯤꯅꯤ ꯇꯨꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯄꯄꯥ ꯍꯥꯏꯗꯤ ꯄꯟꯊꯧꯅꯦꯕꯀꯣ ꯃꯥꯅ ꯐꯛ ꯁꯥꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯣꯝꯄꯥꯛ ꯃꯈꯥ ꯊꯥꯅꯕ ꯍꯥꯏꯅꯅꯦ ꯑꯗꯨꯗ ꯑꯩꯅ ꯁꯨꯝ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃ ꯍꯥꯞꯄꯩꯅꯦꯕꯀꯣ ꯍꯥꯏꯗꯤ ꯀꯣꯟꯅ ꯃꯦꯃꯣꯔꯤ ꯑꯣꯏꯍꯧꯅꯕꯅꯦꯕ ꯑꯩ ꯑꯗꯨꯝ ꯍꯥꯄꯛꯄꯅꯤ ꯑꯗꯣ ꯍꯪꯉꯨꯗ꯭ꯔꯦ ꯄꯄꯥꯗ ꯑꯗꯩ ꯂꯥꯎꯔꯛꯇꯣꯏꯕ ꯀꯔꯤꯒꯤꯅꯣ ꯅꯊꯧ ꯇꯥꯕ꯭ꯔꯥ ꯍꯥꯏꯅ ꯂꯥꯎꯔꯛꯇꯣꯏꯅꯦꯕ ꯑꯗꯨꯗꯨꯒꯤ ꯑꯩ ꯀꯤꯅ ꯁꯨꯝ ꯍꯪꯉꯨꯗ꯭ꯔꯦꯕ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯨꯝ ꯃꯥ ꯇꯧꯕꯁꯦ ꯑꯩ ꯃꯇꯦꯛꯇꯪ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯍꯥꯞꯄꯦꯕ ꯃꯌꯥꯝꯗ ꯎꯍꯟꯅꯤꯡꯃꯟꯈꯤꯗꯅꯦ ꯁꯤꯅꯤ ꯃꯌꯥꯝ ꯑꯗꯨ ꯃꯌꯥꯝ ꯑꯁꯤꯁꯤꯅ
next morningꯒꯤꯅꯦꯕꯀꯣ next morningꯒꯤ ꯑꯗꯨꯗꯣ ꯍꯥꯏꯗꯤ ꯑꯩꯅ ꯇꯟ ꯍꯧꯒꯦ ꯇꯧꯔꯤꯅꯦꯕ ꯑꯌꯨꯛꯀꯤꯗꯣ ꯑꯗꯣ ꯇꯟ ꯍꯧꯔꯒ ꯄꯄꯥ ꯍꯣꯏ ꯆꯥ ꯄꯤꯊꯛꯀꯦ ꯍꯥꯏꯅꯅꯦꯀꯣ ꯑꯗꯨꯗꯨꯅꯤ ꯃꯌꯥꯝ ꯇꯧꯔꯤꯁꯦ ꯁꯤꯒ ꯂꯩꯔꯦ ꯑꯩꯒꯤ ꯇꯟꯗꯣ ꯍꯩꯔꯒ ꯍꯧꯔꯤꯅꯦꯕ ꯑꯗꯣ ꯍꯩꯔꯒ ꯍꯧꯕꯗꯣ ꯑꯩꯗꯤ ꯑꯗꯨꯝ ꯍꯥꯎꯋꯤ ꯊꯥꯎꯗ ꯍꯧꯔꯒꯅꯦ ꯊꯥꯎ ꯌꯥꯎꯗꯕꯤꯗ ꯆꯥꯕꯗ ꯍꯩꯅꯗꯦꯕ ꯑꯗꯨꯒꯤ ꯁꯨꯃꯥꯏꯅ ꯊꯥꯎꯗ ꯍꯥꯞꯄꯒ ꯆꯥꯒ ꯐꯖꯅ ꯇꯧꯔ ꯊꯛꯈ꯭ꯔꯦ ꯈꯨꯍꯥꯎꯗꯗꯤ ꯂꯩꯇ꯭ꯔꯦ ꯁꯥꯔꯤꯉꯩ ꯆꯥꯕꯅ ꯑꯃꯨꯛ ꯍꯦꯟꯅ ꯍꯥꯎꯋꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯉꯁꯤꯒꯤꯁꯦ ꯃꯊꯪ ꯚꯤꯗꯤꯑꯣ ꯌꯦꯡꯃꯤꯟꯅꯁꯤ ꯁꯦ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯃꯃꯥ ꯑꯃꯨꯛ ꯁꯣꯔꯥꯠ ꯆꯠꯀꯅꯤ ꯍꯥꯏꯀꯣ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯃꯃꯥ ꯑꯃꯨꯛ ꯂꯣꯏꯁꯟꯕꯤꯗꯣꯏꯅꯦꯕ ꯑꯩꯅ ꯆꯟꯗꯣꯟ ꯊꯤꯟꯕꯤꯗꯅ ꯍꯧꯕ ꯂꯣꯏꯔꯦ ꯁꯤ ꯀꯥꯕꯗꯤ ꯌꯥꯗꯕꯅꯤ ꯀꯥꯕꯗꯤ ꯍꯥ ꯅꯤꯡꯊꯦꯡꯀꯨꯟꯗ ꯇꯟ ꯍꯧꯕ ꯂꯣꯏꯔꯦ ꯀꯥꯏꯗꯩꯅ ꯍꯧꯗꯣꯡ ꯈꯣꯡꯒꯠꯂꯛꯏꯁꯤꯅ ꯃꯕꯥꯏꯅꯤ ꯑꯗꯨꯋꯥꯏ ꯑꯔꯨꯝꯗꯣ ꯑꯝꯇ ꯂꯦꯞꯄꯨꯁꯦ ꯐꯖꯅ ꯂꯦꯞꯄꯨ ꯈꯤꯇꯪ ꯃꯊꯛ ꯀꯥꯒꯦ ꯀꯥꯎꯁꯦ ꯑꯗꯨꯅ ꯎꯗ꯭ꯔꯦ ꯑꯃ ꯅꯨꯡꯁꯥꯔ ꯄꯨꯔꯥ ꯉꯥꯛꯁꯪ ꯉꯥꯡꯇ ꯀꯥꯔꯣ ꯍꯣꯏꯅꯦ ꯃꯈꯥ ꯀꯨꯝꯊꯔ ꯂꯦꯞꯄꯣ ꯃꯌꯥꯝ ꯃꯃꯥ ꯍꯣꯏꯁꯨ ꯁꯣꯔꯥꯠ ꯆꯠꯈ꯭ꯔꯦ ꯊꯣꯛꯂꯛꯑꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣ ꯑꯃ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ